IRB Parsen ama Masamatomta Nomena Kapsinla Sijakhre Pausi Kanglaipak Meira Pausi Deki Lokachabani Manipur High Court ki Judge Oina Thopuriba E Gunesur Sharmagi Ya School da Leba Mayumda House Guard Oina Duty Tawduna Leba Ahanba IRB ki Parsen ama Masana Leriba Berek Maktada Masamatomta Ngase Upung Mapanum Taba Matamda Nomena Kapsinla Sijakhre Hari Masamatomda Nomena Kapsinla Sijabani Hadiba IRB Parsen Sigi Maming Longjam Nanda Sahi Yankhaigumdoi Apopo Lekidraba El Gauro Kumar Kawi Imphal ge hawba marak kaisam lekai dagini laikhidraba sigi haksangta nomi maru ama panbagi dakpham lai hairi thogdo sigi paw phangbadagi Imphal Police Station gi kangbu laktuna yengsinkhre loinana case ama lokhatuna makha taba thijin humjinbagi thabak chathaba haukhre hairi Kuki militant singna sugunuda drone Thagatlakhre ngarang numidang wana pung manga makharom taba matamda sugunu Police Station gi manung channa sugunu awang lekai amade mayai lekai gi nongthaki sarukta Kuki militant singna lalo phai mai kai romdagi drone nama Thagatlakhre hairi Kuki militant singna drone Thagalakpa adu khulngakpa khunja singna purakpadagi double barrel nongmai sizinaduna kapthanaba honabada mai pakhidre drone adu amuhana laloi fairomda paisinkhre hairi nakal amuromda ngarang numidang pung 13 rom taba matamda Kuki militant singna laloi fairomdagi sugunu tamna nongmai round ahom rom thangnana kapsilakpadagi miyam mipainaba poknakhre makhatan nongmai kapna khidre loinana khulngakpa singnasu handuna nongmai kapkhiba leite haina pausina hairi turel wangmagi mamanabi thinaba chatkiba nupi macha ama isingi ireida tasinkhibadagi leikhidre tha asigi mapan gi nungthin pung 3:15 rom taba matamda turel wangmagi mamanabi thinba chatkiba nupi macha ama isingi ireida tasinkhibadagi leikhidre thogdo asi Joypur gi nongpok thangpa maikaida chenba Siri turel gi Joypur part 2 mayalekai gi Sosangan mapada thokibani hairi isingi ireida tasinkhibadagi leikhidrabi nupi macha du maming RK Malem Sana sahi 32 apokpa RK Ranjit Singha amadi apokpi RK Sanathoi Devi kawi hairi presna phangba pawgi matunginadi leikidrabi RK Malem Sana mamanabi ahumga loinana Joypur Kanakpur turel wangmagi mamanabi anu kawi nupi macha ama thindoknabagi damak mamanabi one haga loinana asenba isingda kumthaduna iroiraga lantokpada asoba irayaduna tasinduna RK Malem Sana irangna khibani mahakpu kannaba honabada one hasu irangminaki matamaduda manangnak leiba turelda lengoigi thabak suba mayang sinmi amana one habu kanba ngamki adubu RK Malem Sanadi kanba ngamogdana isingi ireida lukkibani hairi pawsi tabadagi khudakta khunnadugi khunjasingna mahakpu pung ama makhairom changna iruptuna thibada phanglaktabadagi mamaithangda ADRF Department Silchar Government of Assam gi miyosing laktuna water pump board sizinaduna thibada nungthilgi pung 3:35 muk tabada phangba ngamkibani tungdanga adubu Joypur Police Department gi miyosingna postmortem gi tamak Silchar Medical College ta pukhi hairi